Kanglaipa punba kholaugge update gi lokhocherke Moreh da Meeoi chani na phaba yarwaina athingba piraklabasu drug lalonba David Thangkholen haukip asi AR amasung BSF ki apunba team na phare Hong Kong market Moreh Dagi NAB palelda sinakre kuki ama chenthakre losangda hing lekpada nong kana churakpadai kuki macha ama isingna chenthakre mamingna Sonmin Thang kawi hari ma khawjik fawba thiba khangdri mafamna all Paisat Churachandpur America gi President Donald Trump na Russia da araiba thongna pumba puthoktuna landana ba Ukraine da yathang tawthakre US ki President Donald Trump na Russia da araiba thongna puthoktuna landana ba Ukraine da yathang tawthakre loina na numi yankaini gi manung da Ukraine gi lan ceasefire tawdrabadi lanjaw thokani haina su President Vladimir Putin da aki khangpi kre Trump na Ukraine gi President Vladimir Zelensky da pung da kilometer 5,500 lom yang na amukta da target kun thugai bangamba Patriot Air Defense System missile su piragani haina lawthokre Trump na Ukraine da lan gi khulai pibada yaba pirakhiba si Ukraine gi lan loisina ba Russia gi President Vladimir Putin da kayaro khairabasu thabak oina pangthoraktabadagi khamthengna sawbadagi lawrakhiba firef amani Trump na lawrakhiba fireba sigi manung chana Ukraine na Russia da landaba ngamnaba makhal makha kaya gi lan gi khulai sing su piragani hairi loina na Vladimir Putin na numit yangkhaini gi manung da Ukraine gi lan ceasefire tawdrabadi hanadagi thamlakhiba thingma kaya asigi mathakta tariff chama chawna thamlagani haina su Putin da chawna ki khangpi khibani Donald Trump na mamangda amadi handak piriba ki khangasi Vladimir Putin na karishu thausadana leirakpadagi Trump ki asawbagi pankhai leirakidabani Trump na America gi President oina ba thengnakiba mikhal mangoina na kariguma mahangna America gi President oiragadi pung 12 gi manungda Ukraine gi lan loishingani haina wasakhibani adubu wasak adu hojik fawbada thabak oina pangthokpa ngamdana lakhibani Ukraine gi lan asigi matangda Putin na Russia gi pandam hek thungdriba fawba Ukraine da aduma makha tana landakigani haina lauthokiba leikrabani loina na lan asi loishinsi hairabadi Ukraine na NATO da yawnaba thakiba application handok kadabani amadi Russia na lana sida loishin kraba lamsing Ukraine na makhoi haiba to kadabani haina su Trump ta haikiba leikrabani haina su report asina makha thari amarom na Donald Trump na mamang thakta Vladimir Putin bu kham thengna thagat khiba leikrabasu mahangna chahi khara asida chatharakliba thawong asina maram oiraga malengi miyam bu Putin na namthak tawduna apangba sirei karigumba Vladimir Putin na numi yankhai asigi manungda Ukraine ga ceasefire tawdrabadi chama gi tariff thamjinbagal doinana atopa chaitheng kaya amasu pina bohonaragani haina Trump na lauthorakibani hairi Russia na US bu kiba leite haina phongdorakre America gi President Donald Trump na Russia da tariff chama thamjingani haina aki khang piraklabasu Russia na US bu kiba leite haina Russia gi Foreign Minister Sergei Lavrov na phongdorakre panba yabadi President Donald Trump na Russia gi President Vladimir Putin da numit yangkhaini gi manungda Ukraine gi lan ceasefire tawduna loishingadabani haina aki khang pirakhibani madugi paukhum piraduna sagaina Russia hojik so thingba marakta pumna makka thengnari haina su phongdorakhibani Nimisa gi sibagi matam sangdokre Kerala macha Yemen da nurse oina thabak tawbi Nimisa gi sibagi matam sangdokre hari panba yabadi Nimisa July 13 ta thori yanduna hatkani haina tawrambani adubu India government gi maike digi akanba mawongda Nimisa bu sibagi charaktagi kanba ngamna hona khiba aduna hojik maki oina sibagi matam sangdokhanba ngamkhibani panba yabadi Nimisa na 2017 ta maha thabak tawminaba afto mahadi kauba Meeoi ama khanarakpadagi hatkibani hairi Canada da kang pangthoklingai da yerum langsilaktuna karemnarakre Canada da lairiba India macha singna kang chingduna harau nungaiba phongdoklingai da sakhangdaba Meeoi singna yerum kaya langsilaktuna karemnarakre hairi thawdo adugi matangda India government na proof amagi lining laison gi thoramda ayet apan pirakhibaga loinana karemnarakhibagi thawong yamna lumna lawi chanaba Meeoi singa thubada phagatuna maralgi matung ina chairak pigadabani haina India government na Canada gi lengakta taksinkhre hairi Russia na Ukraine da drone attack chathakre chahi henjilaklaba Ukraine gi lana sigi manung chana haukiba pung 12 gi manungda Russia na Ukraine da matik meyai leiraba drone thajilaktuna attack chatharakre Russia gi attack aduda Ukraine gi Meeoi ama sikhibaga loinana Meeoi 12 rom su chawna so open nangkre attack aduda Kyiv ki building kaya su chawna amangata kaya thokre Ukraine na su Russia gi training center da drone landa halakre hairi ngang yauna miron binupi chahum hatkre Sudan da tholiba civil war asigi manung chana lan horiba paramilitary rapid support forces RSF ki militant sing angang yauna miron binupi chahum lom hatok pikri haina Sudan da leiba Human rights ki lawyer amana phongdorakre civil war asida thawai hingnaba Sudan gi micham la kaya safagadaba mafam da chenduna leikrabani Sudan da tholiba lanashi leiba sida tholiba
ꯈꯥꯅꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯔꯥꯖꯁꯊꯥꯟꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯈꯤꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯦ, ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ, ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ꯫ ꯔꯥꯖꯁꯊꯥꯟꯗ ꯄꯥꯛ ꯁꯟꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯈꯤꯕꯗꯒꯤ ꯀꯣꯂꯣꯅꯤꯁꯤꯡ ꯏꯁꯤꯡ ꯊꯨꯝꯈ꯭रे ꯑꯃꯁꯨꯡ ꯇꯨꯔꯦꯜꯁꯤꯡ ꯏꯁꯤꯡꯅ ꯄꯥꯊꯣꯔꯛꯈꯤꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯅ ꯁꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯀꯣꯇꯥ, ꯄꯥꯂꯤ, ꯖꯥꯂꯣꯔ, ꯙꯣꯜꯄꯨꯔꯗ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯆꯨꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ꯫ ꯖꯣꯙꯄꯨꯔꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯃꯍꯥꯛꯀꯤ ꯇ꯭ꯌꯨꯕꯋꯦꯜꯗ ꯊꯕꯛ ꯇꯧꯕ ꯂꯧꯃꯤ ꯑꯃ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯂꯥꯏꯟꯁꯃꯦꯟ ꯑꯃ ꯏꯂꯦꯛꯇ꯭ꯔꯤꯛꯅꯆꯤꯡꯕꯗ ꯁꯤꯈ꯭ꯔꯦ꯫ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯈꯤꯕꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯅ ꯄꯥꯊꯣꯛꯂꯕ ꯄꯥꯂꯤꯗ ꯉꯁꯤ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯄꯥꯂꯤ ꯁꯤꯇꯤꯒꯤ ꯔꯥꯝꯗꯦꯕ ꯔꯣꯗ, ꯁꯤꯟꯗꯤ ꯀꯣꯂꯣꯅꯤ, ꯖꯣꯏꯅꯒꯔ, ꯁꯦꯈꯋꯠ ꯅꯒꯔ, ꯒꯥꯟꯙꯤꯅꯒꯔ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯄ꯭ꯔꯇꯥꯞꯅꯒꯔꯗ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯂꯕ ꯀꯣꯂꯣꯅꯤꯁꯤꯡ ꯑꯗꯨ ꯁꯔꯚꯦ ꯇꯧꯅꯕ ꯀꯂꯦꯛꯇꯔ ꯑꯦꯜ.ꯑꯦꯟ. ꯃꯟꯗ꯭ꯔꯤ ꯑꯃꯁꯨꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯆꯨꯅꯥꯔꯥꯝ ꯖꯥꯠ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯄ ꯇꯥꯈꯤ꯫ ꯖꯥꯂꯣꯔ ꯑꯃꯁꯨꯡ ꯖꯣꯙꯄꯨꯔꯗ ꯃꯔꯋꯥꯔ ꯖꯪꯁꯟ ꯑꯃꯁꯨꯡ ꯂꯨꯅꯤꯒꯤ ꯃꯔꯛꯇ ꯔꯦꯜ ꯇ꯭ꯔꯦꯛꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯗꯒꯤ ꯇ꯭ꯔꯦꯟꯁꯤꯡ ꯆꯦꯟꯕꯒꯤ ꯃꯇꯝ ꯍꯣꯡꯗꯣꯛꯄ ꯇꯥꯈꯤ꯫ ꯖꯣꯙꯄꯨꯔꯗ ꯑꯍꯃꯦꯗꯥꯕꯥꯗꯀ ꯁꯝꯅꯔꯤꯕ ꯁꯕꯔꯃꯇꯤ ꯑꯦꯛꯁꯄ꯭ꯔꯦꯁꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯑꯇꯩ ꯇ꯭ꯔꯦꯟ ꯈꯔꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯊꯩꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯇꯥꯗ ꯏꯁꯤꯡ ꯄꯥꯊꯣꯛꯅ ꯆꯦꯜꯂꯕ ꯆꯝꯕꯜ ꯇꯨꯔꯦꯜꯅ ꯑꯅꯦꯝꯕ ꯃꯐꯝꯗ ꯂꯩꯕ ꯀꯣꯂꯣꯅꯤꯁꯤꯡ ꯊꯨꯝꯈ꯭ꯔꯦ꯫ ꯀꯣꯇꯥ ꯕꯖꯥꯔꯗꯒꯤ ꯏꯁꯤꯡ ꯀ꯭ꯌꯨꯁꯦꯛ 2,00,000 ꯍꯦꯟꯅ ꯊꯥꯗꯣꯛꯂꯛꯈꯤꯕꯗꯒꯤ ꯐꯤꯚꯝ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯑꯣꯏ 10,000 ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥ ꯐꯥꯅꯕꯒꯤ ꯆꯝꯕꯜꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏ 8 ꯑꯀꯟꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯀꯣꯟꯅ ꯀꯟꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯅꯕ ꯀꯣꯇꯥꯒꯤ ꯀꯂꯦꯛꯇꯔꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯑꯅꯟꯇꯄꯨꯔ, ꯔꯥꯟꯄꯨꯔ, ꯗꯦꯕꯂꯤ, ꯑꯔꯥꯐ ꯑꯃꯁꯨꯡ ꯀꯣꯇꯤꯂꯤꯌꯥꯅꯒꯔꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ (SDRF) ꯀꯧꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡ ꯊꯨꯝꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯔꯦꯁꯀ꯭ꯌꯨ ꯍꯤꯁꯤꯡꯗ ꯍꯥꯞꯂꯒ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯨꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯁꯥꯊꯤꯅ ꯁꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ SDRF ꯇꯤꯝꯁꯤꯡ ꯊꯝꯈ꯭ꯔꯦ꯫ ꯀꯣꯇꯥꯒꯤ ꯔꯥꯝꯄꯨꯔꯗ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯕ ꯀꯣꯂꯦꯖ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ꯫ SDRFꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯤꯡꯒꯠꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯙꯣꯜꯄꯨꯔꯗ 400 mm ꯒꯤ ꯅꯣꯡꯅ ꯄ꯭ꯔꯚꯥꯕꯇꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯅ ꯆꯦꯟꯊꯍꯜꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯨꯡꯒꯪ 12 ꯍꯦꯟꯕꯒꯤ ꯁꯝꯅꯍꯟꯕ ꯂꯝꯕꯤꯁꯤꯡ ꯀꯛꯊꯠꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯔꯤꯄꯨꯔ ꯑꯃꯁꯨꯡ ꯁꯥꯟꯇꯅꯒꯔꯗ ꯃꯤꯑꯣꯏ 3 ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯟꯖꯜꯂꯥꯜ ꯁꯔꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯄꯨꯝꯅꯃꯛꯅ ꯍꯥꯏ ꯑꯦꯂꯔꯠꯇ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯔꯕꯗꯤ ꯏꯟꯗꯤꯌꯥꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯁꯦꯖꯄꯤꯌꯔ ꯇꯧꯗꯕꯒꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯏꯟꯗꯤꯌꯥꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯗꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯂꯩꯒꯗꯧꯔꯤ꯫ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯥꯎꯅ ꯑꯀꯤꯕ ꯂꯩꯔꯛꯄꯗꯒꯤ ꯔꯣꯃꯥꯅꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯖꯔꯦꯜꯗꯒꯤ ꯑꯥꯏꯔꯟ ꯗꯣꯝ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯂꯩꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯀꯤꯕ ꯐꯪꯅ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯁꯨ ꯈꯝ ꯊꯦꯡꯅ ꯀꯤꯔꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯂꯩꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯚꯣꯠ ꯅꯩꯕꯒꯤ ꯃꯇꯥꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯖꯗꯨꯅ ꯁꯤꯈꯤꯕꯤ ꯑꯣꯔꯤꯁꯥ ꯃꯍꯩꯔꯣꯏꯒꯤ ꯃꯇꯥꯡꯗ UGCꯅ ꯃꯦꯝꯕꯔ 4ꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯣꯔꯤꯁꯥꯒꯤ ꯕꯥꯂꯥꯁꯣꯔꯗ ꯀꯣꯂꯦꯖ ꯑꯃꯗ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯖꯗꯨꯅ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠꯁ ꯀꯝꯃꯤꯁꯟ (UGCꯅ ꯃꯤꯑꯣꯏ 4ꯅ ꯁꯥꯕ ꯐꯦꯛꯠ ꯐꯥꯏꯟꯗꯤꯡ ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯀꯤꯔ ꯃꯣꯍꯟ ꯑꯣꯇꯣꯅꯣꯃꯁ ꯀꯣꯂꯦꯖ, ꯕꯥꯂꯥꯁꯣꯔꯗ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕꯤ B.Ed. ꯑꯅꯤꯁꯨꯕꯗ ꯇꯝꯕꯤ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯂꯧꯈꯠꯅꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯖꯨꯂꯥꯏ 1ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯃꯗ ꯀꯣꯂꯦꯖ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯖꯨꯂꯥꯏ 12ꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯃꯤꯇ꯭ꯔ ꯀꯨꯃꯥꯔ ꯁꯥꯍꯨꯒꯤ ꯃꯥꯌꯣꯛꯇ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯀꯤ ꯃꯔꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁ꯭ꯀꯣꯔꯁꯤꯡ ꯁꯦꯝꯗꯣꯛꯀꯅꯤ ꯀꯤꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯀꯌꯥꯃꯔꯨꯝꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯀꯥꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ UGC ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯗꯤꯞ ꯁꯤꯡꯍ ꯖꯦꯟꯅ ꯍꯥꯏꯈꯤ, "ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯣꯂꯤꯁꯤꯁ, ꯒ꯭ꯔꯤꯚꯟꯁ ꯔꯤꯗ꯭ꯌꯨꯁꯦꯁꯟ
mechanism, anti-harassment measures amasung student support systems gumba factorsing leibra amasung madugi thaba adu yauna thaudo adugi matangda leikhiba fibamsing adu yengshinnaba member marigi panel ama semkhre. Investigation team adu UGC member amasu oiriba Guru Govind Singh, Indrapatha University dagi Professor Rajkumar Mitchell na luchingani, hanagi UGC member Summa Yadav, hanagi Gujarat University Vice Chancellor Nirja Gupta amasung UGC Joint Secretary Asima Manglasu committee members sing oina yauri. Israel gi attack da Syria da chamasi kre Iran gi lan loisin kraba matungda Israel gi lan mi sing na Syria gi kha thangba sarukta landa bada Syria gi lan mi yauna punna Meeoi chamarom si kre haina Britain da laiba lan gi matang da naina ba Syrian Observatory for Human Rights ki maike digi phongdoragli report asigi matung ina Syria da lariba Druze haina khangnaba minority community kanba ngamnabagi damak Israel gi lan mi sing na khaya Syria da landa khibani Druze hairiba furup ase Israel bu sawgatuna lakhibani hairi. Tural kalam dagi lokhocherake Manipur macheta na thugaina bagi honaraliba si amato ina lan thengna bachungani. Manipur da tholiba chahi ani helaglaba lan asi loisina ba Bharat Sarkar na lawfam thokpa thaudang adu ngasi fawba lawdana lairi aduga Bharat leingak na lawfam thokpa thaudang adu lawdriba karigino haibasu miyam gi mihut oriba MLA sing amadi lamdam asigi maraibak ningbani haiduna lairiba miyam amata oina punsinuna lawfam thokpa thaudang adu su lawba ngamdana lairiba si khwaidagi laibak thibani. Manipur thugaina ba ifong fong na honaraliba si yumdang bana kainaiba oiriba ki illegal immigrants singnani haiba si Bharat leingak na mayek singna khanglabani adu ngasi fawba makhoi gi aranba thawong asi Bharat leingak na maithiba pinaba lawfam thokpa thaudang adu lawdana lairiba si yamna lali. Thawong asina taklibadi Manipur machet tana kaininglaga kaijau haiduna Bharat leingak na ningaidana leithokpani haibada laloidra haina khalli yamna nungaitribadi hawjik tholiba lan asi loisindringai cherak asida Manipur da leiminariba tongan ba furuf khara na makhoina leiriba mafam adubu makhoigi lamni haiduna yamna fongna lauthorakpa kaya leiriba sini. Manipur gi apunba ngamkhai manungda maidai gi lamni, naga gi lamni, maidai pangal gi lamni, kuki gi lamni haiba amata leite pumnamak Manipur leingak ki makhada leiba lamni adubu masa gi furuf na hena luna lawduna Manipur gi apunba ngamkhai manungda furuf amana leiriba mafam adubu makhoigi lamni haiduna fongna laurakpa asi yamna lali. Manipur gi apunba saktam kaidana ba apunba Manipur ama sagatnabagi lawfam thokpa thaudang adu Manipur da leiminariba furuf sing asina amato oina lawfam thoi loinana hawjik Manipur gi apunba saktam thugaina ba honariba si yumdang bana kainaiba oiriba kuki furuf ni haiba asi mayek sengna khanglabanina makhoibu maithiba pinaba Manipur da khunda minariba furuf sing amato oina punsinduna lawfam thokpa thaudang adu lawminafam thoi masidagi haidokraga isa gi furuf na hena lumna lawduna Manipur gi apunba ngamkhai manungdagi tongan ba furuf singi lamni haiduna khaidongna ba honarakpa tarabadi Manipur gi apunba saktam adu kaigadawribani maduna asigumba aranba thabak kaya ama fongna paikhalakpagum tawriba asida miyangi mihut oiriba aikhoigi MLA singna lawfam thokpa thaudang lawduna leiriba asi yamna lali. Chahi lising manga dagi hena Manipur gi apunba saktam kaidana leiraklibani aikhoigi layoikraba ipaipu singna apunba Manipur ama oina thambiramliba asida maraibak Manipur gi damakta apunba saktam kaidana balawkiba thaudang sing adu ngasigi mirona ningsingfam thoi oiriba fibam asida Bharat leingak na Manipur thugaina bu honaba phongba yengnaba masak khangna makhoigi mathakta ain gi oiba lawfam thokpa thabak sing lawdana adumang Manipur da thokliba lan asi loisindana thamliba sisu yamna lali. Manipur gi apunba saktam thugairaga separate administration piba matam Bharat leingak ki karisu mangjaba leiti haina khanduna Manipur da thokliba lan asi loisindana lairabra haiba sisu yamna chingnaningai oiribani. Hiram asigi matangda aikhoigi miyangi mihut oiriba MLA singna tumina leishiliba si yamna lali. Manipur gi oina assembly constituency humfugi MLA singna Manipur gi apunba saktam kaidana balawfam thokpa thaudang adu hana lawgadabani maduna tana MLA humfu asigi manungda kuki MLA tarana luchingduna Manipur thuaina ba thabak lawkhalak laba fawbada MLA yankhaina karigi damakta tumina hujik fawba leishilibano haibasi Manipur miyangi wahangni maram maduna Manipur da leiriba tongan ba furuf kunthraga manga rom asina Manipur gi apunba saktam kaidana ba punna thaudang lawminagadabani furuf sing asina khundariba mafam adu aikhoigi lamni haiduna Manipur asi machet thugaina ba honarakpa manbi ihau khongdang changsilagliba si thengnabasu Manipur gi MLA sing amadi leibak miyamna amatoina punsinduna lawfam thokpa thaudang adu lawduna Manipur kannaba honafam